ꯅꯣꯡꯉꯥꯜꯂꯦ. ꯁꯅꯥꯇꯣꯝꯕ ꯑꯗꯣ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯕꯨ ꯄꯣꯛꯄꯤ ꯃꯃꯥ ꯑꯗꯣ ꯆꯪꯂꯛꯇꯨꯅ ꯁꯅꯥꯇꯣꯝꯕ ꯑꯗꯨꯕꯨ ꯇꯨꯝꯕ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯁꯅꯥꯇꯣꯝꯕ, ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯨ, ꯀꯔꯤꯅꯣ ꯑꯗꯨꯛ ꯊꯦꯡꯅ ꯇꯨꯝꯃꯤꯗꯨꯕꯨ? ꯅꯨꯃꯤꯠꯁꯦ ꯌꯧꯔꯦ ꯍꯥꯏꯕꯅꯤ꯫ ꯁꯅꯥꯇꯣꯝꯕ, ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ, ꯌꯥꯝꯅ ꯊꯦꯡꯉꯦ, ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯁꯅꯥꯇꯣꯝꯕ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯒ ꯇꯨꯝꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛꯇꯪꯒ ꯇꯨꯝꯈꯤꯒꯦ ꯍꯥꯏꯕ, ꯃꯤꯠꯁꯦ ꯄꯥꯡꯉꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯩ ꯉꯥꯏꯍꯥꯛꯇꯪꯒ ꯇꯨꯝꯃꯒ ꯍꯧꯒꯠꯀꯦ ꯏꯃꯥ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯌꯥꯍꯧ ꯊꯦꯡꯕ ꯍꯥꯏꯕꯁꯦ ꯐꯠꯇꯦꯀꯣ ꯏꯕꯨꯡꯉꯣ꯫ ꯉꯜꯂꯤꯉꯩꯗꯅꯦ ꯍꯧꯒꯠꯄ ꯇꯝꯒꯗꯕꯅꯤ, ꯍꯧꯖꯤꯛꯇꯒꯤ ꯃꯗꯨꯒꯤ ꯍꯩꯅꯕꯤꯗꯣ ꯊꯝꯒꯗꯕꯅꯤ꯫ ꯊꯦꯡꯅ ꯍꯧꯒꯠꯂꯕꯗꯤ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔ ꯐꯥꯎꯕ ꯑꯗꯨꯝ ꯊꯦꯡꯅ ꯍꯧꯒꯠꯄꯒꯤ ꯍꯩꯅꯕꯤꯗꯣ ꯂꯩꯈ꯭ꯔꯕꯗꯤ ꯌꯥꯝꯅ ꯋꯥꯒꯅꯤꯀꯣ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ, ꯊꯦꯡꯅ ꯍꯧꯒꯠꯄ ꯍꯥꯏꯕꯁꯦ ꯐꯠꯇꯦ꯫ ꯌꯥꯔꯤꯃꯈꯩꯅꯦ ꯌꯥꯍꯧꯗꯣ ꯉꯟꯅ ꯍꯧꯒꯠꯄ ꯇꯝꯒꯗꯕꯅꯤ, ꯑꯗꯨꯒꯇ ꯃꯤ ꯑꯣꯏꯒꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯍꯧꯗꯣꯛꯂꯝꯂꯒ ꯃꯃꯥ ꯑꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯑꯗꯣ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯁꯅꯥꯇꯣꯝꯕꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ, ꯍꯥꯏꯕꯗꯤ ꯁꯅꯥꯇꯣꯝꯕꯒꯤ ꯃꯄꯥꯅ ꯂꯧꯕ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯣ ꯂꯥꯛꯇꯨꯅ ꯁꯅꯥꯇꯣꯝꯕ ꯑꯗꯨꯗ ꯇꯨꯝꯕ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯍꯥꯏ ꯂꯝꯖꯥ ꯃꯆꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤ, ꯌꯦꯡꯉꯨꯅꯦꯍꯦ, ꯅꯨꯃꯤꯠꯅ ꯌꯧꯔꯦ ꯑꯗꯨꯒ ꯊꯕꯛ ꯑꯃꯠꯇ ꯍꯥꯏꯔꯨꯔꯕꯗꯤ ꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯍꯧꯒꯠꯂꯨꯅꯦꯍꯦ, ꯇꯨꯝꯕꯒ ꯆꯥꯕꯒꯇꯅꯤꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯑꯉꯥꯡꯁꯤ, ꯌꯦꯡꯉꯨ꯫ ꯁꯅꯥꯇꯣꯝꯕ ꯑꯗꯣ ꯉꯛꯂꯗꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯌꯦꯡꯉꯤꯅꯣ? ꯇꯨꯝ ꯍꯧꯒꯠꯂꯣꯅ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅ ꯌꯦꯡꯅ ꯂꯩꯔꯤꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯍꯧꯒꯠꯂꯨꯅꯦꯍꯦ, ꯊꯕꯛ ꯈꯔ ꯁꯨꯕ ꯌꯥꯎꯅꯤ ꯅꯪꯕꯨ, ꯀꯇꯟꯁꯤꯗꯤ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯂꯝꯕꯅꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯃꯥꯗꯨꯕꯣ? ꯁꯅꯥꯇꯣꯝꯕ ꯑꯗꯣ ꯃꯃꯥ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯇꯨꯝ ꯍꯧꯒꯠꯂꯒ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦꯍꯦ? ꯀꯔꯤꯅꯣ ꯅꯪꯅ ꯀꯣꯏꯊꯤ ꯊꯤꯔꯤꯗꯨꯕꯣ? ꯇꯨꯝꯕ ꯍꯧꯒꯠꯂꯨ ꯍꯥꯏꯔꯒ ꯇꯧꯁꯤꯟꯅꯔꯤꯁꯦ ꯎꯔꯕ꯭ꯔꯥ? ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗꯀꯣ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯃꯤꯅꯥꯏ ꯃꯆꯥ, ꯀꯩꯅꯣ ꯅꯪꯅ ꯊꯤꯔꯤꯗꯨꯕꯣ? ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯒ꯫ ꯀꯩꯅꯣ ꯅꯪꯅ ꯏꯃꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤꯗꯨꯕꯣ? ꯁꯤꯈ꯭ꯔꯕꯤ ꯅꯪꯒꯤ ꯅꯃꯥꯗꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯣ? ꯁꯅꯥꯇꯣꯝꯕ ꯑꯗꯣ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯣ ꯀꯔꯤꯁꯨ ꯇꯥꯗꯨꯅ ꯃꯃꯥ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯨ, ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦꯍꯦ? ꯇꯨꯝ ꯍꯧꯒꯠꯂꯒ ꯃꯥꯅ ꯃꯃꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤꯁꯤꯕꯨ? ꯅꯪꯒꯤ ꯅꯃꯥꯗꯣ ꯁꯤꯈ꯭ꯔꯕꯅꯤ ꯈꯪꯉꯕ꯭ꯔꯣ? ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯪꯁꯨ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤꯅꯦ ꯁꯤꯕ តាꯕ, ꯈꯪꯉꯕ꯭ꯔꯥ? ꯇꯨꯝ ꯍꯧꯒꯠꯂꯣ꯫ ꯇꯧꯁꯟꯅꯅ ꯂꯩꯔꯗꯅ꯫ ꯏꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯃꯥ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯦ꯫ ꯍꯩꯃꯥ, ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯗꯤ, ꯉꯥꯎꯔꯦꯗꯅ ꯇꯧꯔꯤꯁꯦ꯫ ꯁꯤꯈ꯭ꯔꯕꯤ ꯃꯥꯒꯤ ꯃꯃꯥꯁꯤꯕꯨ ꯏꯃꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤꯁꯤꯕꯨ ꯀꯩꯅꯣ ꯃꯁꯤꯕꯨ, ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ? ꯀꯔꯤ ꯃꯇꯧꯅꯣꯅꯦ? ꯊꯣꯛꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯀꯗꯥꯏ ꯇꯥꯅ ꯑꯃꯨꯛ ꯆꯦꯟꯈꯤꯗꯅ ꯇꯣꯛꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯊꯦꯝꯃꯒ ꯊꯕꯛ ꯈꯔ ꯁꯨꯍꯟꯒꯦꯅ ꯇꯧꯕꯅꯦ꯫ ꯑꯁ, ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤꯗꯀꯣ꯫ ꯁꯅꯥꯇꯣꯝꯕ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯕꯒꯤ ꯇꯨꯡꯗ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥ ꯑꯗꯨꯗ ꯃꯃꯥ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯁꯅꯥꯇꯣꯝꯕ, ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯗꯨꯕꯨ? ꯅꯪꯒꯤ ꯏꯃꯥꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤꯁꯤꯕꯨ? ꯀꯔꯤ ꯇꯧꯔꯕꯒꯦ? ꯁꯅꯥꯇꯣꯝꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯅ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯍꯧꯗꯣꯛꯑꯝꯃꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯗ ꯇꯝꯃꯝꯃꯤ꯫ ꯃꯃꯥ ꯑꯗꯣ ꯍꯧꯗꯣꯛꯂꯝꯂꯒ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯁꯅꯥꯇꯣꯝꯕ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ, ꯒ꯭ꯌꯥꯟ ꯇꯥꯎ, ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯪꯒꯤ ꯏꯃꯥꯗꯣ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯈ꯭ꯔꯕꯅꯤꯅꯦ, ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯇ꯭ꯔꯕꯅꯤ, ꯂꯥꯝꯕ ꯐꯪꯉꯔꯣꯏꯗꯕ ꯃꯐꯝꯗ ꯆꯠꯈ꯭ꯔꯕꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯎꯅꯤ ꯅꯪꯕꯨ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯏꯄꯥꯗꯤ ꯄꯨꯕ ꯉꯝꯗ꯭ꯔꯤꯅꯦ ꯊꯃꯣꯏꯁꯤ꯫ ꯅꯃꯥ ꯆꯠꯈꯤꯕꯒꯤ ꯑꯋꯥꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ꯫ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯕꯁꯤꯕꯣ? ꯁꯦ, ꯅꯃꯥ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯏꯃꯥꯅꯦꯅ ꯈꯜꯂꯒ ꯅꯪ ꯂꯩꯒꯗꯕꯅꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ? ꯑꯁ, ꯑꯩ ꯉꯝꯃꯣꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ꯫ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯊꯤꯅ ꯇꯧꯔꯦ꯫ ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯕꯥꯕꯥ, ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ꯫ ꯑꯩ ꯏꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕ ꯑꯗꯣ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯊꯕꯛ ꯁꯨꯅꯤꯡꯗꯅ, ꯇꯨꯝꯕꯒ ꯆꯥꯕꯒꯗ ꯍꯦꯟꯅ ꯀꯔꯤꯝꯇ ꯊꯕꯛ ꯈꯪꯗ꯭ꯔꯕꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏ ꯕꯕꯥꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯗꯒꯤꯅꯦ ꯊꯛ ꯀꯥꯗꯨꯅ ꯅꯦꯠꯂꯕꯅꯤ꯫ ꯈꯔꯅꯦ ꯆꯩꯅ ꯐꯨꯊꯔꯒ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯂꯨꯅ ꯇꯧꯃꯟꯅ ꯍꯌꯦꯡꯗꯤꯅꯦ ꯀꯨꯏꯔꯔꯣꯏ, ꯆꯥꯎꯔꯒ ꯅꯪ ꯑꯩꯁꯦ ꯉꯛꯁꯝ ꯄꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯏꯟꯊꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯅꯤ, ꯈꯪꯉꯕ꯭ꯔꯣ? ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ?
ꯑꯗꯨꯝꯅ ꯏꯆꯥꯅꯤꯄꯥꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅꯦ ꯉꯥꯡꯒꯅꯨ ꯍꯥꯏꯅ. ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯅꯥꯇꯣꯝꯕꯁꯤꯕꯨ ꯑꯁꯨꯛ ꯇꯥꯊꯤꯅ ꯈꯜꯂꯤꯁꯤꯕꯣ? ꯅꯪꯒꯤꯁꯨ ꯅꯆꯥꯅꯤ ꯀꯩꯅꯣ. ꯑꯗꯨꯝꯅ ꯉꯥꯡꯒꯅꯨ. ꯑꯉꯥꯡꯅꯤ. ꯃꯃꯥꯗꯣ ꯃꯃꯪꯗ ꯎꯔꯝꯕꯗꯨꯒ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯊꯦꯝꯒꯦꯗꯤ ꯂꯩꯇꯉꯩ ꯀꯩꯅꯣ ꯅꯪꯅ ꯑꯉꯥꯡꯗꯨꯒ ꯑꯗꯨꯛ ꯁꯥꯊꯤꯅ ꯊꯤꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯇꯧꯒꯅꯨꯀꯣ ꯑꯗꯨꯝꯅ. ꯍꯣꯏꯅꯦ, ꯑꯩꯅ ꯑꯐꯕ ꯑꯝꯇ ꯉꯥꯡꯕ ꯂꯣꯏꯅ ꯐꯠꯇꯕ ꯑꯣꯏꯅ ꯇꯧꯕꯅꯦ. ꯊꯕꯛ ꯈꯔ ꯈꯔ ꯁꯨꯍꯜꯂꯕꯗꯤ ꯍꯌꯦꯡ ꯆꯥꯎꯔꯒꯅꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯍꯩꯅꯕꯤꯗꯣ ꯍꯩꯈ꯭ꯔꯅꯦꯅ ꯍꯣꯠꯅꯕꯒꯤ ꯋꯥꯅꯤ. ꯐꯅ ꯇꯧꯔꯕꯁꯨ ꯐꯠꯇꯅ ꯑꯗꯨꯝ ꯇꯥꯒꯗꯧꯔꯤꯕꯅꯤ. ꯃꯃꯥ ꯑꯇꯣꯝꯕꯤꯅꯤꯗꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤꯅꯦ ꯑꯆꯥꯄꯣꯠ ꯆꯥꯒꯦꯅ ꯅꯤꯡꯉꯥꯏ ꯇꯧꯒꯗꯧꯔꯤꯕꯅꯤ. ꯈꯪꯅ ꯈꯪꯅ ꯇꯧꯁꯟꯅꯔꯤꯕꯅꯤ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯗꯕꯨ ꯁꯤꯡꯈ꯭ꯔꯄꯣꯠꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯣ ꯁꯥꯎꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯁꯅꯥꯇꯣꯝꯕꯕꯨ ꯄꯣꯛꯄ ꯃꯄꯥ ꯑꯗꯣ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯋꯥꯈꯜ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯉꯩꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯃꯥꯅ ꯅꯨꯄꯤ ꯊꯤꯔꯨꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯈꯤꯕ ꯑꯗꯣ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯆꯤꯡꯅꯔꯝꯃꯤ. ꯀꯔꯤꯅꯨꯡꯒꯤ ꯑꯩꯕꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯨꯕꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ. ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ. ꯏꯄꯥꯒꯤ ꯁꯅꯥꯇꯣꯝꯕ ꯏꯃꯨꯡꯗ ꯆꯪꯉꯁꯤꯜꯂꯛꯑꯣ. ꯑꯁ, ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ, ꯑꯩꯅꯁꯨ ꯄꯣꯛꯄ ꯅꯠꯇꯕ, ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯆꯥꯛ ꯊꯣꯡꯅ ꯈꯣꯠꯇꯅ. ꯑꯁ, ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯂꯪꯈꯠꯈ꯭ꯔꯦꯗꯀꯣ. ꯃꯩꯅ ꯃꯩ ꯆꯥꯛꯎ ꯌꯥꯗꯕꯅꯦ. ꯀꯅꯥꯏꯒꯅꯤ ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯑꯃ ꯄꯨꯊꯣꯔꯒꯅꯦ ꯌꯣꯔꯦ ꯍꯩꯖꯟꯗꯣꯔꯅꯤ. ꯃꯄꯥ ꯃꯆꯥ ꯑꯗꯣ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕ ꯑꯗꯨꯅ ꯃꯥꯒꯤ ꯆꯥꯛ ꯑꯗꯣ ꯑꯣꯛꯇ꯭ꯔꯤ, ꯃꯃꯥꯗ ꯈꯔꯇꯪ ꯍꯥꯞꯄꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕ ꯑꯗꯨꯅ ꯆꯥꯛ ꯑꯣꯛꯇꯤ ꯈꯔꯇꯪ ꯍꯥꯞꯄꯧ ꯍꯥꯏꯕꯗꯨꯒ ꯍꯥꯞꯄꯗꯤ ꯂꯥꯏꯔꯅ ꯁꯅꯥꯇꯣꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯅ ꯆꯩꯕꯤꯔꯝꯃꯤ. ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ? ꯂꯩꯇꯦ. ꯆꯥꯛꯇꯣ ꯈꯔ ꯈꯔ ꯂꯤꯛꯅ ꯆꯥꯕ ꯇꯝꯃꯣ. ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ ꯑꯗꯨꯒ ꯆꯥꯛꯇꯤ ꯃꯌꯥꯝ ꯑꯃ ꯃꯕꯨꯛꯁꯦ ꯊꯟꯕ ꯃꯈꯩ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯆꯥꯅꯤꯅꯦ. ꯃꯈꯌꯥꯁꯦ ꯐꯥꯛꯅ. ꯂꯩꯇꯦ. ꯍꯥꯞꯄꯤꯕ ꯈꯔꯗꯣ ꯆꯥꯕ ꯇꯝꯃꯨ. ꯑꯩꯒꯤ ꯁꯔꯨꯛꯇꯃꯁꯨ ꯉꯥꯏꯔꯕꯅꯤ, ꯈꯪꯉꯕ꯭ꯔꯣ? ꯃꯄꯥ ꯑꯗꯣ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯃꯃꯥꯅ ꯁꯅꯥꯇꯣꯝꯕꯅ ꯆꯥꯛ ꯑꯣꯛꯇꯦ ꯍꯥꯏꯕꯗꯨꯒ ꯁꯅꯥꯇꯣꯝꯕꯕꯨ ꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯗ ꯆꯥꯛ ꯍꯥꯞꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯅꯤꯡꯁꯤꯡꯂꯝꯃꯤ. ꯏꯃꯥ, ꯑꯩꯒꯤ ꯆꯥꯛꯁꯦ ꯑꯣꯛꯇ꯭ꯔꯤ. ꯂꯩꯔꯕꯗꯤ ꯆꯥꯛꯇꯣ ꯈꯤꯇꯪ ꯍꯥꯞꯄꯧꯕ. ꯏꯟꯁꯥꯡꯁꯦ ꯌꯥꯝꯅ ꯍꯥꯎꯏ. ꯆꯥꯛꯇꯣ ꯈꯔꯇꯪ ꯍꯥꯞꯄꯣ. ꯍꯥꯞꯀꯅꯤ, ꯀꯩꯒꯤ ꯍꯥꯞꯄꯣꯏ? ꯏꯆꯥꯅ ꯄꯨꯛ ꯊꯟꯅ ꯆꯥꯕꯗꯣ ꯑꯗꯨꯅꯤ ꯏꯃꯥꯁꯨ ꯄꯨꯛ ꯊꯜꯂꯕꯅꯤ. ꯁꯤꯁꯦ ꯏꯃꯥꯅꯅꯦ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯍꯥꯞꯀꯗꯧꯔꯤꯕꯅꯤ. ꯑꯩꯒꯤ ꯁꯔꯨꯛꯁꯦ ꯂꯣꯏꯅ ꯍꯥꯞꯄꯒꯦ. ꯏꯆꯥꯅꯅꯦ ꯄꯨꯛ ꯊꯟꯅ ꯃꯈ꯭ꯌꯥꯗꯣ ꯂꯥꯎ ꯂꯥꯎꯅ ꯀꯥꯅ ꯆꯥꯕꯗꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯌꯦꯡꯕ. ꯑꯗꯨꯝꯅ ꯆꯥꯔꯒꯅꯤ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕꯗꯣ, ꯄꯥꯡꯒꯟ ꯀꯟꯒꯗꯧꯔꯤꯕꯗꯣ. ꯀꯩꯅꯣꯅꯦ, ꯅꯪꯒꯤ ꯆꯥꯒꯗꯕ ꯁꯔꯨꯛ ꯑꯗꯨ ꯂꯣꯏꯅ ꯌꯥꯎꯅ ꯍꯥꯞꯆꯜꯂꯦ. ꯆꯥꯔꯦꯅ ꯄꯪꯄꯤ ꯄꯤꯖꯕꯁꯨ ꯐꯠꯇꯦꯅꯦꯍꯦ. ꯇꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯅꯥꯕ ꯃꯌꯥꯝ ꯄꯣꯛꯀꯗꯧꯔꯤꯕꯅꯤ. ꯍꯥꯏꯒꯨꯝꯗꯅꯤ ꯏꯃꯥ, ꯂꯣꯏꯅ ꯍꯥꯞꯆꯜꯂꯦ. ꯁꯤꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦ,ꯈꯔ ꯂꯧꯁꯜꯂꯣ. ꯑꯩꯅ ꯈꯤꯇꯪ ꯍꯥꯞꯄꯣ ꯍꯥꯏꯔꯒ ꯂꯣꯏꯅ ꯍꯥꯞꯆꯜꯂꯦ. ꯆꯥꯎ. ꯅꯄꯥꯒꯤ ꯋꯥꯒ ꯇꯥꯔꯨꯅꯨ. ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯒꯅꯤ ꯃꯄꯥꯡꯒꯟ ꯀꯟꯒꯗꯧꯔꯤꯕꯗꯣ. ꯆꯥꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯀꯟꯒꯗꯧꯔꯤꯒꯦ? ꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤ. ꯏꯆꯥꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯖꯕꯗꯣ ꯆꯥꯁꯅꯨ. ꯊꯤꯡꯒꯅꯨ. ꯑꯉꯝꯕ ꯃꯈꯩ ꯆꯥꯁꯅꯨ. ꯏꯆꯥꯅ ꯑꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯍꯥꯞꯀꯗꯧꯔꯤꯕꯅꯤ. ꯏꯆꯥꯅꯅꯦ ꯄꯨꯛ ꯊꯟꯅ ꯆꯥꯕꯗꯣ ꯑꯗꯨꯅꯤ ꯏꯃꯥꯅꯅꯦ ꯅꯨꯡꯉꯥꯏꯔꯤꯕꯗꯤ. ꯑꯁꯨꯝꯅ ꯃꯄꯥ ꯑꯗꯣ ꯃꯇꯝ ꯑꯃꯗ ꯁꯅꯥꯇꯣꯝꯕꯕꯨ ꯄꯣꯛꯄ ꯃꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯃꯆꯥ ꯑꯗꯨꯗ ꯂꯣꯏꯅꯈꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯣ ꯈꯜꯂꯨꯔꯒ ꯃꯄꯨꯛꯅꯤꯡ ꯑꯗꯣ ꯅꯨꯡꯁꯤꯗꯨꯅ ꯆꯥꯔꯤꯕ ꯆꯥꯛ ꯑꯗꯣ ꯆꯥꯗꯗꯨꯅ ꯎꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯜꯂꯛꯏꯗꯀꯣ. ꯀꯩꯗꯧꯔꯒꯦ? ꯆꯥꯛꯇꯣ ꯆꯥꯗꯅ ꯎꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯆꯥꯛꯇꯣ ꯁꯠ ꯆꯥꯔꯣꯅꯦ. ꯀꯣꯜꯂꯨꯈꯥꯛꯇꯣ ꯐꯦꯡ ꯈꯣꯠꯇꯅ ꯂꯣꯏꯁꯤꯜꯂꯝꯂꯒꯦ. ꯃꯤꯅꯥꯏꯅꯤꯗꯅ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟ ꯇꯥꯕꯅꯦ. ꯀꯅꯥꯗꯗꯤ ꯇꯥꯏꯅꯔꯨꯅꯤ? ꯆꯥꯔꯣ. ꯂꯨꯈꯥꯛꯇꯣ ꯐꯦꯡꯅ ꯂꯣꯏꯁꯤꯟꯖꯔꯝꯃꯒꯦ. ꯑꯩꯗꯤ ꯌꯨꯝꯁꯤꯒꯗꯤ ꯃꯤꯅꯥꯏꯅꯤꯗꯣ. ꯀꯔꯤꯁꯨ ꯊꯣꯛꯅꯗꯕꯅꯤ. ꯋꯥ ꯑꯃꯇ ꯉꯥꯡꯉꯨꯅꯤ ꯁꯤꯒꯩꯁꯤꯒ ꯃꯃꯥ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯗꯅ. ꯌꯥꯔꯅꯤ ꯏꯃꯥ. ꯑꯩꯒꯤ ꯆꯥꯕꯁꯦ ꯑꯗꯨꯝ ꯁꯦꯡꯉꯒ ꯑꯩ ꯂꯣꯏꯁꯤꯜꯂꯝꯂꯒꯦ ꯏꯃꯥ. ꯂꯣꯏꯁꯤꯜꯂꯝꯃꯨ. ꯆꯥꯔꯕꯗꯤꯅꯦ ꯈꯨꯟꯕ ꯇꯝꯒꯗꯕꯅꯦ. ꯅꯄꯥꯒ ꯑꯩꯒ ꯊꯥꯗꯣꯛꯑꯒ ꯅꯪꯒꯤ ꯆꯥꯕ ꯁꯔꯨꯛꯇꯣ ꯑꯗꯨꯗꯤ ꯅꯁꯥꯅ ꯈꯨꯟꯒꯗꯕꯅꯤ. ꯂꯨꯈꯥꯛꯇꯣ ꯈꯪꯉꯕ꯭ꯔꯥ? ꯆꯥꯛꯅꯦ ꯈꯨꯟꯕ ꯇꯜꯂꯕꯗꯤ ꯍꯌꯦꯡ ꯃꯄꯣꯛꯇꯅꯦ ꯌꯦꯟ ꯑꯣꯏꯅ ꯄꯣꯛꯏ ꯍꯥꯏꯕꯅꯦ ꯀꯣ. ꯑꯗꯨꯅꯅꯦ ꯆꯥꯔꯤꯕ ꯅꯪꯒꯤ ꯂꯨꯈꯥꯛꯇꯣ ꯑꯗꯨꯗꯤ ꯈꯨꯟꯕ ꯇꯝꯒꯗꯕꯅꯤ. ꯈꯪꯉꯕ? ꯑꯩꯁꯨꯅꯦ ꯅꯪꯒꯤꯗꯃꯛꯇ ꯂꯨꯈꯥꯛ ꯑꯗꯨ ꯁꯦꯡꯕ ꯉꯝꯃꯣꯏ. ꯁꯅꯥꯇꯣꯝꯕ ꯑꯗꯨ ꯃꯕꯨꯛ ꯑꯗꯣ ꯊꯟꯅ ꯆꯥꯕ ꯐꯪꯗꯕꯗꯨꯒ ꯋꯥꯈꯜ ꯑꯗꯣ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥ ꯑꯗꯨꯕꯨ ꯀꯧꯔꯒ ꯃꯃꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯇꯝ ꯑꯃꯗ ꯃꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯃꯄꯨꯛ ꯊꯟꯅ ꯄꯤꯖꯈꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯡ ꯑꯗꯣ ꯈꯟꯗꯨꯅ ꯃꯥꯒꯤ
ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯕꯨꯡ ꯃꯊꯛ ꯑꯗꯨꯗ ꯃꯃꯥꯕꯨ ꯀꯧꯔꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯁꯅꯥꯇꯣꯝꯕ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯑꯗꯨ ꯇꯥꯔꯒ ꯁꯅꯥꯇꯣꯝꯕꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯃꯃꯥ ꯑꯗꯣ ꯁꯤꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯥꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯃꯥꯒꯤ ꯁꯅꯥꯇꯣꯝꯕ, ꯀꯩꯗꯧꯔꯕꯒꯤ ꯅꯪꯅ ꯀꯞꯄꯤꯗꯨꯕꯣ? ꯏꯃꯥꯗꯤ ꯀꯗꯥꯏꯗꯁꯨ ꯆꯠꯇꯦ, ꯅꯪꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯁꯅꯥꯇꯣꯝꯕ, ꯌꯦꯡꯉꯨꯅꯤ ꯅꯪꯕꯣ, ꯏꯃꯥꯗꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯎꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ? Sanatombba, kapkanuni nangna kappaga ima thamoise puba ngamdini nangbo. Sanatombba, hawgulu haibani. Ima, kaino aina uribasibu awaibaro amuk nang sakhidoiro. Ima tombina ibu sakput thanna pijadi ima. Ai yamna nungaiti. Adugiro. Adubudi poktabi mama haibado adum tabani. Ima lairibasidi. Imana sikrabasu nangbu thadokpa ngamdaduna thawai asina matam suppada nangi manakta lairibasine. Nahan makhaidi imanane khangandana laibani adupu ngasidi nangi namangda thoraklabani. Awoibro ima, kaino haisibo hauji aigi mangda lepipase imagi thawaini haibro. Imagi thawaini, imagi haksangdi leibakta tinkrabani. Asina aigi thawaini, aigi haksang asina leironda tinkrabasu. Isahabu kaubo ngamdaduna thawai ase haujiksu yum asida isabu yengduna senaduna leibani. Ado ima leiribasidi sakpu thanne pizaraga loire. Asumna mama aduna Sanatomba ado mathen makoi shuna haptuna Sanatomba ado mabuk thanna pizarami. Angakpani mama gi minungsi haibase. Asumna mapa ado kadai donoma satluni haiduna nongmanini halaoi haramlaga satkirami. Tanza adum sare masigi mapa sale chingai ngasidi Sanatomba masigi angangse khut ine warke masidi puning bana loibani. Tanza adum sare thabak alebagi loine suhalaga loire aduga aina nungaina tumna leithoga loiredana. Hey minai masa waiga taw imung manungi thabeng khang mayam se nang loina loisangadabani ising honjanba adugi lukha ka sai mayam waiga do phajana sisangadabani ko. Aina ngihaktang tumukhige aduga sa ising ado thong loisalangadabani. Aina hairiba thabak singse hek tawdraba nang nanado ngasang ang lekhaigadabani ko. Khangu nang sai yamna nakna lei hek tawdrabane ayu phate haigano. Ngasidi nang bukanabagi damakta nangi babasu leite do tanza dum sare aibu kidro thabeng khang loisalamu engi hakang potharokhige. Asi hairamlaga mama atombi ado magi rumda sangduna hipkani haiduna sangkhirami. Pikliba Sanatomba aduda imung manungi saurba thabeng khang mayamda loina sinaramlaga minungsi khangdrabi mama atombi ado tumuni haiduna rumda sangkhirami. Sanatomba ado kaidoduna khangdaduna ungduna leirami. Nungdu nungaire nungai nga tumthokke. Tanza dum sare masi hek sudraba phuraga loire. Tanza ni na ngaire basi khut pena tang phuge na. Asumna mama atombi ado nakhoduna nungaina magi rum aduda sangduna tumkhirami. Sanatombana magi mama atombi aduna imung manungi thaba inkhang mayamdo mangonda sunabagi damakta hairami haiduna mama aduda warisinga do leiduna tahanki. Ima aidi thabak mayam se suba ngamoye. Ima tonna sudrabadi phuni aina ingonda hairami ima kaidawni. Hera ima leina nangna karigi aduk satina waribano. Yengu ima di tauge tangambani. Ima leiri kaishu wawnu nangna subagi mathau tade. Ima nane thabak khutimak loina hek suraga loire adum yengu ko. Asumna mama aduna magi jadu ado sinaduna kolik amadi imung manungi wairam sisitnana sengduna amadi imung manungi ising singado pik pik thana honjinduna thaba inkhang mayamdo amamamta tawduna loina loisilami. Asumna thabak mayamado mama adugi jadu aduna mikup amada loisinba ado obaduga Sanatomba ado ngakladuna yengduna leirami. Haima imana thabak mayamse loina mikup amada loisile ima angakpani. Kolikase kayata langna phengiba nahan gaidi ima tona sumaina bulangde ngasidi kaino punglang langi konse aya ising su mathanta tare kaino baltin kase loina pipik thale haibani ma nangbo. Khoi mase yamna haibo jaduga nahan kai khangdena angakpani ising ase loina pathare ima.
ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯊꯕꯛ ꯄꯤꯔꯝꯕꯗꯣ ꯁꯨꯏꯔ ꯁꯨꯗꯤꯔ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯁꯨꯔꯝꯗ꯭ꯔꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯅꯄꯥꯁꯨ ꯂꯩꯇꯦ ꯈꯨꯠꯁꯦ ꯄꯦꯟ ꯍꯦꯛ ꯐꯨꯔꯒ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯍꯥꯟꯅꯗꯤ ꯈꯔ ꯅꯨꯡꯁꯤꯗꯅꯒ ꯂꯩꯕꯒ ꯈꯪꯒꯅꯦꯕ ꯅꯪ ꯂꯩꯔꯝꯃꯨ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯣ ꯍꯧꯒꯠꯂꯒ ꯁꯅꯥꯇꯣꯝꯕ ꯑꯗꯨꯅ ꯊꯕꯛ ꯑꯗꯣ ꯁꯨꯕ꯭ꯔꯥ ꯁꯨꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯋꯥꯏꯔꯝ ꯀꯣꯜꯂꯤꯛꯅ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯑꯃꯃꯝꯇ ナꯏꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯕ ꯑꯗꯣ ꯎꯔꯨꯕꯗ ꯃꯃꯥ ꯑꯗꯣ ꯉꯛꯂꯝꯃꯤ ꯀꯩꯅꯣꯅꯦ ꯀꯣꯜꯂꯤꯛꯀꯁꯦ ꯂꯣꯏꯅ ꯐꯦꯡꯉꯝꯃꯤ ꯑꯁꯨꯛ ꯌꯥꯝꯕ ꯀꯣꯟꯁꯦ ꯅꯣꯡꯃ ꯅꯤꯅꯤ ꯆꯥꯗꯕꯩ ꯅꯝꯁꯟꯅ ꯊꯝꯕ ꯀꯣꯜꯂꯤꯛ ꯃꯌꯥꯝꯒꯗꯣ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯐꯦꯡꯉꯝꯃꯤ ꯍꯩꯃꯥ ꯑꯩꯅꯕꯨ ꯁꯨꯃꯥꯏꯅ ꯂꯪꯅ ꯐꯦꯡꯗꯦꯅꯦ ꯇꯧꯔꯤꯁꯤꯕꯣ इसिंग बाल्दिनगसे पिक पिक थना होंजलदना मसी अंगांगसिनबो असुक याम थबक मयामसिबो मिकुप ममदा लोइसिलंबा थाजदेको कइनो एबो मंगला ताइबंगन तौरिसिबो असुक याम इमुंग मनुंग थबक इंखांग मयामसिबो पिकलिबा अंगांग माना मथनतना सुबंगमगद्रा हाइबने असुमना मामा मसा मखोय अनि रूम मदुदा संगदुना सनातोंबा अदुना मामा अदुना सुबा थबक मयाम अदो ngakluduna मखोय अनि वारी वाताय सानदुना लेरेमे इमा तोंदी nga ani somdana mama atombi aduna tuminna sangduna sanatomba gi rum maduda wari sanari ba to tuminna lumduna taduna lerami kanano masi ngangsina wari sanari sibo kaino masibo tumin asumna he kanano go wari sanaba dawna tawre ma gi rum siga kanano ne wari sanari sibo ngasidi khangani do huram base phage ngasidi hey minai masa kanano nang wari sanari ba to kadai satkre hojiki mi do hoita wari sanaram ba to puthoro haibane natrabani nang sei zaba tare agi khutta hojik ta nang da room master phamduna wari sanari ba do kanano haibane puthoro haiba masi ngang se yingune aina ngangi base maonda natta dawna khangjina da sana lepna ga leiratna hey nangonda ni ni hairi base hairoidra nang phare nang khangani wa nang jamna ningai oinam kanbagi nang asidi ai makhuda sei se saba tare dana nang phuge aina inane sarga thamba chaini dinang nungai ni khutse pen na phuge ba nang hairoidra nang room siga kanano nang na wari sanani bado yonguni kya to usitribani yongni khangjina da sana aina ngangi base khumdana ga leiradana nang ase khangani do masi ta hana phuroge da khoida usa ondong langat khreda ko aina ngangi base mangonda na ta dongna yengle ima aidi kanaga su wari sanadi aidi room da ithandani wari sanardabu mido leiroidro kadai satkhrage mido aduirabadi room sigadi lotpham jaga su leite ei thandani kaya tamasin thibno yengune eigi na kong sina tari bani nang na kana gum ba mug wari sanari bado phai nang leiramoba aseng bado hayu heba yadabani nang asi tanja dum sare na pa su leite khambina bagi leiramu nang seido kadai satkhre aina sarga thambani nang bu phuge na lam helabadi mata dum sare hairo mido kanano nang room da lirim mido kanano ba hairo natrabadi nang sai se saba tare ko hairo haibni masi ngang si yenguni ima to na ibu phu dorem tang kallo ima nang kadai da leibage ima to na ibu phu dorem tang kallo haibni haima kaino masi ngang si ngawr bar khangdini nangi namana sidringai da nangonda bhutre loina bagi mantra ga piram bro room siga bhut ka leira bra ba ina haidi kaino nangna sikhrabi namadubu kawulbudubu ngawr bar khangdini masi ngang si haima kaino chaisina asum wanga thangat krisibo kaino e khutse kanano mamuk padongna tawre haima kaino torisibo si batare ne oima kanano le kamda kanbiu haibane kaino ne chaisina imathuna tanare ne torisibo masire kaino ne torisibo mi su yaudi chaisita ingona tana kalisibo kanano ne masi ngang se bhut kaloina bra khangdene Sanatomba ima bomdang kalune nangbo haima sai semtang khamu haibane natrabati lois nagan tha batare ne has isa ka loina nari haibane tangkalu haibane Sanatomba nangbo ngai hale rabagi tungda sikhrabi Sanatombagi mama ado haribi mawatombi adugi mamangda leptuna lerami karigino nangna pikliba aigi isani pasiga asuk sathina tathita oina minung sileitana otnei ribadi karigino isa asina nangonda kari lankrage sak phawpa mabuk thanna pizadana nangna imung manungi sawkhraba thaba inkhang mayamdabu pikliba isa asigi sinaradana nang na thawai do mangadabni ai sikhrabasu aigi thawai na isa gi manakta matam suppada lei haibase nang kawdaba phai khangabra nahan makai isabu sinari bado atai kana sunati aini isabu senaduna leibani khangabra
ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯨꯛ ꯁꯥꯊꯤꯅ ꯑꯣꯠꯅꯩꯗꯨꯅ ꯇꯧꯔꯤꯕꯗꯤ? ꯑꯁꯨꯝꯅ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯣ ꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯆꯦ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩꯃꯨꯛ ꯊꯃꯣꯏ ꯄꯤꯟꯄꯁꯦ ꯂꯩꯔꯝꯗꯦꯀꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯁꯅꯥꯇꯣꯝꯕꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯣ ꯃꯥ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯁꯦ ꯅꯪꯒꯤ ꯅꯆꯥꯃꯛꯅꯤ ꯈꯜꯂꯒ ꯌꯣꯛꯀꯗꯕꯅꯤꯀꯣ, ꯃꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯈꯛ ꯇꯧꯒꯅꯨ, ꯅꯪꯒꯤꯁꯨ ꯅꯆꯥꯅꯤ, ꯃꯊꯪ ꯃꯄꯣꯛꯇ ꯅꯪꯒꯤ ꯒꯔꯚꯗ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯏꯆꯥ ꯑꯁꯤꯒ ꯃꯆꯤꯟꯅꯥꯎ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯑꯣꯏꯔꯒꯦꯀꯣ꯫ ꯁꯨꯝꯅ ꯁꯅꯥꯇꯣꯝꯕ ꯑꯗꯣ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯁꯤꯟꯅꯔꯝꯂꯒ ꯁꯅꯥꯇꯣꯝꯕꯒꯤ ꯃꯃꯥ ꯑꯗꯣ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫